ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯨꯚꯤ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯗꯦꯂꯥ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯣꯛ ꯇꯦꯖꯥ ꯑꯗꯨꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯦ ꯔꯥꯙꯥꯃꯣꯍꯟ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯥꯙꯥꯒꯤ ꯁꯛꯇꯝꯗ ꯍꯦꯕꯥ ꯄꯇꯦꯜ ꯇꯤꯔꯨꯄꯇꯤꯒꯤ ꯁꯛꯇꯝꯗ ꯕꯤꯁꯤꯁꯇꯥ ꯑꯦꯟ ꯁꯤꯝꯍꯥ अनुदीप IPS के सक्तम दा सायराना स्फूर्ति गर्लफ्रेंड अनुदीप के सक्तम दा पूजिता पोनादा फरे दुदी मयाम आई मूवी असी के एक्सप्लेनेशन आई तौबा हौजरक लगी मूवी असी के हेक अहान बसिंदा नुपी अमना नुपा अमगी अंगक पमकोक असे पाइदुना ओदेला की रेलवे ट्रैक असीदा लाकपकी ममी अदुगा महाक असे ओदेला की पुलिस स्टेशन दा लाक्तुना कक्लबा मकोक अदो इंस्पेक्टर अदुगी टेबल दा मथात थामी मयाम अदु ngakna mangonda yengnaduna lei इंस्पेक्टर लक्ष्मणना बॉडी दी कदाइदा लेहौरी हाइन हंगलमी असुमना इसिंग लेत्रबा गुहा अमदगी मखोंगदा थौरी थुदुना मंगक याउद्रबा मसा अदु सिंखलकने असुमना पुलिस ऑफिसर IPS दी खल्लबा अदुगा ओदेला हारिबा पुलिस स्टेशन असिदा था अहुंगी ट्रेनिंग लाक्लिबा IPS अनुदीप असिया उलकले असुमना अनुदीपना बैकग्राउंड दगी वारी लिरकनी आइगी मिंग अनुदीप UPSC 2019 बेस की टॉफरनी आई IAS फंगलबसु IPS ओइना सुस तौखिबनी आइसु सिंगम अमदी गबर फाउखिबा तांकक अदुगी मिसंगनी ऑफिस फंदना इसै सक्तुना सेद खक्तमक तौसिनबगी महुत्ता आई डिपार्टमेंट सिदा थबंग उतके हाइदुना खनब मिसंग आइना तेलंगाना की कैंडिडेट ओइना खलबा मतमदुदा असोबा मंगलान अमसुनी आई मफम सिदा 3 months की ट्रेनिंग लापनी असमना था अहुंगी ममांगी वाली लीबा हौरकलामी असमना खबरदा क्राइम अगेंस्ट वुमेन ब्रूटल रेप मर्डर थाबा प्रिंट मयाम अमा तौबगी मम्मी असी अइकोइदा उहल्ली सोमदा अयुक अंगनबनी लुहोंगबता ngairiba nonganbagi ayukta matai manau adu mimang tumang khangdana kenabagi mami asi aikoida uhalli tanja aduda tirupati du magi nupi radhana phuduna tanarakne mabongna radha nangna aigi isunupa se nungtigi phuri se karigino asumaina hanglami radhana ma se ngaranungdang yu tak tangai thaksile aduga stop to osilini maboktuna phu adudi phu para ama tambiyu hairami asumna makhatana radhana tirupati bu phurami tanja aduda khungang adugi luching purel haibadi sarpan saina tholi sarpan saibadi praja mayamna mahapu elected tawraga khallaga mahapu khungang adugi luching purel ohenba misak amani mubi asida mahapu sarpan saina tholi ayaksu sarpan saina kaurage aduga radhada maado karigi phurino haina hanglam matai manaugi thabak asi migi phi subiba aduga iron tawba asini aduna sarpan aduna iron tawnanaba phurit ama piragmaga mahak adu satkre somdana nupa ama phonda magi nungsinajbi adubu luhongkhrabi nupi amagi photo puthoktuna mamanaba singda wakatni asumna mamanaba singna themdana nupi duda laman khumnana bawa mayam ama hairami aduga yu mayam ama pithaklami asumna नोंगान मगे अयुक्ता माधवी सिरी हाइबगी पाउतादुना मयाम अदु क्वेश्चन सनै प्रधान तिरुपति द ओनसिनदुना कमाइना तौरी सानो कमाइना सिरी सानो येंगलु सिलाउ हाइदुना सत्क्रे तिरुपति न मनाउ नुपा जंदुसु लालो हाइदुना पुदुना सत्क्रे असुना जगा अदुदा पुलिसु लाले माधवी की ममा मपासु कन्न कपले IPS अनुदीप कुमथरक्तुना पाइप मनुंगदा पाथदुना तादुना लैरिबा असीबदु येंगी रेप तौरगा हातपनि हाइबसे अदुमक लैरमनिबा फिबमदुना कन्फर्मनि लुहोंबा निनी खक्तमक आइनि मसे यामना तमथिबा थौदोकनि असुमना नातै असुयामना सादना खुंगंगी नुपि असिदा कनाना तौरिबा सानो हाइना मसिंदा सोली तंजादुदा महाकना खुंगुल अमा उरमी असुमना खुंगुल अदो फोटो कापी तंजादुदा सरपंच तो लागलमी अदुगा पुलिसता ग्रीटिंग तौरमी सरपंचना असिगुमा थौदोकसे अहानबने खुंगंगसिदा थोकलिसे SI अदुना अनुदीपु मसक ताकलमी IPS नि हाइदुना SI अदुना सरपंच साफ मखोइगी फैमिलीगा नुंगाइनदबा कना लैबा सानो सरपंचना मोइदी यामना समझबा फैमिली नि मोंग हाजदबा इमुंग
Madhavigi nupana aikoi anina engagement tawbada ayetpa pirakpa nupa ama lei aikoi ani luhonglabadi hatkani kelakpa mi ama lei Anudipna mado kanano kadaidagino hanglami asumna nupa adu pharuduna station da phuba chaiba tawba horaglami nupa adugi phurito datholaga yengbada em haina thaduna leirami Anudipna SI aduda onsinduna sir ma sia suspect ni ma sia criminal na te hujikidi SI no baduna nang mafam sida tamba lakani aikoida takpa lakpa nate satlo potharaga leiro yabaga kaurake hairaga Anudipu satlankre somdana nupa adu phuba chaiba tawduna Madhavi hatpagi question mayam ama hanglami phuba hemalaktana aina hatpani haina kumlaklami somdana Tirupati amadi Radha Dr. Unarami angang yaudabagini somdana Anudip pangliba cluesingdu yengsinba lepte SI nupadu thoralaga mabu kota punanaba taw hairaglami tanja aduda pharaba nupa aduna Anudip tamakona koladuna sar ai mihatpa nate ai kiduna haijanbani aina Odelagi isor panduna wasabisni ai masida karimata yaude ai bu thajabiyu sar nangdi lairi laisu haibani nangsu aiga sahi lengani aibu masak khangbiyu aigi nungsibana aibu hundoklamne aidi mabu kaunaba yuthaluba khaktani aina mabu adumna kadigi hatkadoribano khangawdana Anudipna bottle ama taplawna langsilale nupaduna oi thangba khutna taplawna oi nupado chalanko kota lale haijako nupasya criminal natte SI nupa aduna nangi mind ngaurabo sir nangdi lairik tamlakpa khaktani aina experience ni yengo siguma kesya aina sama paiduna daklabani adunani aigi chiraya sya tanglibase masya mi hatpani Anudipna mana nupisya hatpanati Anudipna file ama puthuri mahaksya oina sya yam hainaba nupani aduga haliba misina yet hainaba misakni yengotu asokpa khudingmak songi side loina tari ado masigi nupasina bottle se langbada ogli se oinani haliba nupa adugi sandal gi size se number 10 oigani number 10 oigani langadra dikhangde masigi nupasidi magi size se 8 oigani aduga nupi gi haksang dagi phangliba cement gi test tawbada phangliba culprit adugi sahi matang do 30 oigani aduga masigi nupasina mihatpa oige hairabadi sahi taradi sangkhini haininglibadi nupa asi sahi kulumta mangai haibasini tanja aduda goal ama laklami Lakshman paikati pakhatna laklage hairaga goal adu thamkhre constable amana kaidauroge sir haina hanglaklami SI aduna atopa murder gi case amasu hungang asida leire haina khumlaklami Kanagumba amana luhongbata ngairiba ward member gi masanupi halamne hairi asana policing adu spot mafam adu tamna lakle luhongba gi keba phawba samthoktri banupi gi asiba haksangni imung manung adu loina kapna duna leiram fans tuna aikoi gi khungang asida huran bagi paw phawba tarudrabani SI sir haliba misigi clue amata phangdribara SI nupa aduna mana luhongliba nupa se kamdawkono hain hanglaglammi sarpanch tuna magi hek kajinga luhongbani aduna moigi family da tainabadi masya pap oigani makhoina tawramloi haibani Anudipna sar aikoi makhoi gi family da singnadi akoi basida leiriba maraksida mihatpa ado soidana yawgani jingnei mamangda thokhiba nupidusu luhongba hek nongan bagani aduga siriba nupisisu ngarang ta luhongbani masida karigumba khara mari amadi lainaba ma esa aduna masida karimata mari lainade sar mado nangna lairik mayam tamjilubagini masi film gi serial killer donate masidi biglaba khungangi Odela sila thokpa problem ama khakni atopa case pusaloisi mang haribasi mamangda sikiba nupi aduga ngasi tholiba nupi asiga gi case asa mari lainade haibani masina takle madudi esai nupa sina Anudipu yadi mahak training gi mafam asida lakpani haina mahak pu usitpide haibasini Anudip nadi mamangi murder case aduga hadaki asiga mari laini haibasini mathangi sindana Anudip magi girlfriend ga wari sanarabi nupi amasu halamne haibagi matanga
Anudipna mihat pase pura angawani. Ispurtina mahakpo themjin birei. Ay nang se kayam smart oi haibasa ay khange. Nang na mihat pado soidana phagani. Anudipna rape and murder. Adusu luhongbagi hek nongan baga. Aina serial killer gi wari mayam ama pare. Angang amadi ahal mayam ama hakibagi. Adubu luhongba hek nongan baga nupi hat pasidi masigi kesina ahal bani. Tanja aduda asuna wari sarambadagi Anudip wakhalda karigumba ama ningsinglakne. Ma phone amuk tawraklagi hairaga phone adu thamlei. Aduga mi siphamgi sport aduda matomda laklapni. Poiti thi aduga mobile ama khulami. Adubu switch off takre. Mai amata yaudre. Aduna mana police station da laktuna mobile adu charge tawsilami. Asuna phone adu hangduna message call amadi photo sing yenglami. Adubu karisu yauromdre. Asuna yengakpana file da sangduna yengma matamdadi video ama yauromle. Masakti utana video khaktada nupi ama rape tawramdagi nupa amaga mungnabagi video oirami. Manakta leiriba constable anidunasu changsilakduna hariba video aduda ngangliba wa mayam adu tarami. Nupa aduna nupi aduda thokiba moong mataw khara video asida uhali. Asumna video aduda nupa aduna nupi aduda tawkibagi moong mataw khara video asida uhali. Tabal nupi adu sauna sar aikoina sumabu hui sibadawna sihengadabani haireklami. Anudipna aina sumatang sidadi sumaina khalibani. Adubu kamdawna phagani haibasini. Aikoida leiribasidi audio clipsa masi khaktan. Aina khungangsida audio file pairaga kanagi khonjelo thidobada mangaine. Asumna khungangsingda chattuna voice ase kanagi mali haidana hangnarami. Asumna Tirupati gi yumdasu laklei. Tirupati na Radha khonjel ase takigum tawre. Chandugi mamanaba ama leibadugi voice mali hairaknami. Asumna police na chandugi mamanabadu phaduna voice record aduga manabra haidna check tawrami. Adubu manadre. SI nupa aduna aimabu masamuna khani haiduna hadokro haina haireklami. Anudipnadi mabu seksina senanaba sinakre. Asumna police commissioner na SI Laxmanda case adu thuna loisinaba taksilaklami. Phone thamkibaga SI adu makok paiduna le. Anudipna sar kok paiduna leirano criminal do phabiro haina haireklami. Laxman sauna kamaina phaduna sir. Aina criminal singdo kamdona phaningino. Criminal singdugi clue amatasu aingonda lekte. Aikoina siraba mayam singi maming collect tawsile. Aikoi hauji kaidawgadoribano. Exam da iruba khaktuna maduna inak oide sir. Nangonda file ama case ama FIR panmada nangsu aruba oigani. Anudipna sir nang aikoina hauji tawribasidi mina tawnaba regular inquiry ni. Hauji technology yamna sokhatle. Aikoina kadigi DNA test tawroidoribano. Laxmana kai haiba DNA tawwa haiba kaino nangna hairidubo. Mamang thakta Karimnagar da nupi ama rape tawrubagi haktakta makoina criminal singphanaba DNA test tawnaba thakibani. Ado result phangnaba honabada 6 months sangki. Anudipna sir case khudingmak adumna loigadaba nate. Koina courta evidence pumba putholaba matungda District Commissioner dagi permission phanglaba tungda madugi sample ado Hyderabad ki forensic lab da thakigadawani. Aduga madugi result do aikoina week adogi manungda phanggadabani. Laxmana nangna criminal ama phanaba honabada kungangsingsa mi loina test tawgadoriba. Hayune aingonda adumaina tawgadoribra hayune. Anudip hawatuna whiteboard ta iduna takpa horaknai. Anudipna sir Odela ki total population sa 6,322 ni. Nupi ahal aduga angang punna 4,053 ni. Haujik 2,269 lebi. Masigi matungda criminal gi khunguk ki size asya number 10 ni. Aduna asigumba khungup sa sizinaba masagi height sa foot manga ki inchi taradagina foot taruka inchi ani phawban. Aikoina nupi singdugi swab and DNA test result phangbada criminal se around 25 to 30 years ni. Aikoina masigi sahi matang sigi missing pulchinduna aduga footwear match oibra yengani. Masida mi kulbanga khatani leigadoribase.
ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯤ 15ꯁꯦ ꯇꯦꯁ ꯇꯧꯔꯕꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯦ ꯁꯣꯏꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯟꯁꯇꯦꯕꯜ ꯅꯨꯄꯤꯗꯨꯅ ꯁꯨꯄꯔ ꯁꯥꯔ ꯑꯗꯨꯅ ꯅꯪꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯇꯣꯄꯔ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯂꯛꯁꯃꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯅ ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯃꯤ 15ꯒꯤ ꯁꯦꯝꯄꯜ ꯂꯦꯕꯇ ꯊꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯔꯤꯖꯜꯠꯁꯦ 10 daysꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯒꯅꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯔꯄꯟꯆ ꯑꯗꯨ ꯕꯨꯂꯦꯠ ꯑꯃ ꯊꯧꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯛꯁꯃꯟꯗ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯊꯥ ꯑꯁꯤꯒꯤ 30ꯗ ꯂꯨꯍꯣꯡꯂꯒꯅꯤ ꯁ꯭ꯇꯦꯁꯟꯁꯦ ꯂꯣꯛ ꯇꯧꯔꯝꯂꯣ ꯑꯗꯨꯒ ꯆꯥꯛꯂꯦꯟ ꯐꯖꯕ ꯑꯃ ꯆꯥꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯅꯨꯗꯤꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯁꯔꯄꯟꯆꯅ ꯀꯔꯤꯒꯤ ꯔꯤꯁꯀꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯣꯡꯖꯨ ꯊꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯅꯨꯗꯤꯞꯅ ꯁꯥꯔ ꯅꯧꯅ ꯂꯨꯍꯣꯡꯕ ꯇꯤꯝꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯗ ꯇꯥꯔꯒꯦꯠ ꯀꯟꯅ ꯇꯧꯔꯤꯁꯤꯗꯤ ꯁꯔꯄꯟꯆ ꯁꯥꯎꯅ ꯑꯩ ꯈꯪꯉꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯃꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯈꯦꯠꯅꯩ ꯑꯩ ꯃꯐꯝꯁꯤꯒꯤ ꯁꯔꯄꯟꯆꯅꯤ ꯑꯩꯅ ꯆꯍꯤ 12 ꯁꯨꯕꯗꯒꯤ ꯁꯔꯄꯟꯆ ꯑꯁꯦ ꯑꯣꯏꯔꯛꯂꯕꯅꯤ ꯑꯩ ꯍꯧꯖꯤꯛ 45 ꯁꯨꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯊꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯂꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯪꯒꯅ ꯌꯦꯡꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗꯒ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯨꯝ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ ꯑꯅꯨꯗꯤꯞꯅ ꯁꯥꯔ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯈꯟꯕꯗ ꯚꯤꯂꯦꯖꯁꯤꯒꯤ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯣꯁꯄꯣꯟ ꯇꯧꯕ ꯐꯒꯅꯤ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯕꯨ ꯑꯁꯨꯛ ꯀꯤꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯔꯄꯟꯆꯇꯨꯅ ꯌꯦꯡꯉꯨ ꯏꯅꯥꯎꯅꯨꯄꯥ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯄꯤꯁꯇꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯊꯧꯅꯥ ꯍꯥꯏꯕꯁꯤꯅ ꯒꯨꯂꯤꯁꯤꯒ ꯃꯥꯟꯅꯩ ꯒꯨꯂꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯄꯤꯁꯇꯣꯜꯁꯦ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯇꯥꯕꯗ ꯅꯪ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ ꯍꯥꯏ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯁꯔꯄꯟꯆ ꯑꯗꯨ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯁꯔꯄꯟꯆꯀꯤ ꯌꯨꯝꯗ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯂꯤ ꯗꯦꯀꯣꯔꯦꯁꯟ ꯂꯣꯏꯅ ꯇꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯃꯨꯛꯇꯪꯒ ꯈꯟꯊꯕꯤꯀꯣ ꯍꯥꯏꯔꯛꯂꯝꯃꯤ ꯁꯔꯄꯟꯆ ꯁꯥꯎꯅ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯈꯪꯈꯣ ꯑꯁꯨꯝ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯦ ꯄꯨꯂꯤꯁ ꯀꯩꯁꯨ ꯉꯥꯛꯂꯤ ꯃꯌꯥꯝ ꯑꯗꯨ ꯗꯨꯝꯗꯥꯝ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯇꯤꯔꯨꯄꯇꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯨ ꯊꯛꯆꯤꯜꯂꯝꯃꯤ ꯔꯥꯙꯥꯅ ꯐꯥꯔꯝꯃꯤ ꯁꯣꯝꯗꯅ ꯁꯔꯄꯟꯆꯀꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯊꯥꯔꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯇꯅꯕ ꯁꯦꯟꯅꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯑꯅꯨꯗꯤꯞꯅ ꯁꯪꯂꯤꯕ ꯁꯤꯐꯥꯏꯁꯤꯡꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯁꯤꯆꯨꯌꯦꯁꯟ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯛꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯄ꯭ꯔꯤꯌꯥꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯅꯤꯡꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯅꯅꯕ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯨꯖꯥꯛ ꯃꯔꯛꯇꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯃꯁꯛꯇꯤ ꯎꯠꯊꯣꯛꯇꯅ ꯎꯠꯂꯛꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯑꯣꯗꯦꯂꯥꯒꯤ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯄꯨꯂꯤꯁ ꯑꯅꯤꯗꯨꯁꯨ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯈꯟ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯇꯨꯅ ꯁꯪꯂꯤ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯥ ꯊꯛꯂꯤꯕ ꯍꯣꯇꯦꯜꯁꯤꯒ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯗꯨꯅ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒꯗꯤ ꯄ꯭ꯔꯤꯌꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯅꯅꯕ ꯇꯧꯔꯝꯂꯤ ꯑꯁꯨꯝꯅ ꯀꯟꯁꯇꯦꯕꯜ ꯑꯅꯤ ꯑꯗꯨꯅ ꯑꯅꯨꯗꯤꯞꯇ ꯀꯩꯅꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯆꯨꯖꯥꯛ ꯃꯔꯛꯇ ꯔꯦꯞ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤ ꯄ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯁꯣꯝꯗꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯗꯥꯡꯗ ꯅꯪꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯋꯥꯔꯤ ꯂꯤꯔꯛꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯕꯗꯨꯃꯛ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯃꯇꯧ ꯇꯝꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯅꯨꯗꯤꯞꯀꯤ ꯇꯤꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯔꯦꯞ ꯇꯧꯔꯤ ꯑꯗꯨꯒ ꯔꯦꯞ ꯇꯧꯅ ꯃꯈꯧꯔꯤ ꯁꯨꯃꯦꯠꯂꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯌꯧꯁꯤꯜꯂꯛꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯑꯅꯨꯗꯤꯞꯁꯨ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯤ ꯑꯅꯨꯗꯤꯞ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ
nungna thomlaklami nupa aduda palami asumna criminal nupa adu fari yengba matamdadi Tirupati gi manaw nupa Sandu oiramle Sanduna sir aidi karibada khangde pam semduna leibani hairaknami asumna movie ase intermission thari Sandu adu mayam sandana phuba horami somdana Radhana Tirupati da karigino nangna yengduna leiribade Sandu mihat panate chalo police station da satsi hairaga salami tanja adu da Priyagi Manipur laktuna nangi nanaw nupana aigi imau hatlena kaplami nangsu mangbo oyo haiduna sap torami aduga Radha khoi police station da satkre somdana sarpanch adu police station da lakle esai nupa aduna panji haiduna chaksilami aduga saise pairaga nangna penma makai phururo hairalami sarpanch na mabu phubuna aina pengedaba nati se 10 lakhs ni noi yenaro phariba nupa sa aingonda sinaro esai aduna adumaina tawgano sir ma se IPS anudipna farakpane sarpanch na nang IPS soinaw se kiribro aigi di amata pokchabi isanupini aina kayada nungsijaba school chatpa phawba leikhomda phawba chalanba nate aina mabu pokpadagi labukta phawba chalanba nate aigi icha hatpado aina jailda amuk thamkhidro masa nangi nachanupida thoklabadi nang kamdogani asum haibadagi sarpanch ta Sandu sinakre Sandu adu puduna satkre Anudip laktuna esai nupa adu da nganglame aina irujaba changlubada criminal adubu karigi pitholibano aina masa hedal tawrage ai SP da call tawgani nangi nakori singsina tawrisa karino haina hangani esai aduna sauna nang mafam asida training tawba lakpani nang mafam asida thabak tawba lakpa nate aduga nang mafam asida aikhoibu thabak thadatnaba lakpasu nate Anudip na sauna adudi ai nangondagi sigumba phattaba tamba laklibra haina hanglaklami ai department sida patient amagi loinana lakhibani esai aduna nangi di patient gi damakta lakpani aikoi gina family gi damakta lakpani 90% di masya government job ne haina lakhibani nang aikoi gi thabak sigi damakta tolop kya pi khangla yengo hairaga register puthokduna usilli aigi ichanupi ahumni aina makhoi loina lairik tamhali ai makhoi bu luhongakani masidabu nangi patient duna kaidagodoribano mase punumaksa paisa khaktana ngamgodoribani masinane aina nungtigi police station asida issue amamam pame nungtigi huranbagi case amamam phaba pame nungtigi mi hatbagi case amamam pame mi hatpa mayam ama leire victim mayam ama leire masida karigi aina low salary sa phanglaga leigadoribano masina takpadi asai nupa asa paisa khaktamak mi hoba nupa ne haibasin anudi sauna he nangna paisa pamladi nanggi uniform do lokthoklo aikoi mafam sida migi punsi kanma lakpa natra asumbugi damak lepkadabani esai aduna British na aikoi da freedom pirambadagi English ngangba mayamna nation asa sab torumbani makoina kari toba ngamlage asum hairamlaga sarpanch na piramba paisa dudagi magi share puduna chatkre aduga constable sing aduda nacha gi share sing lawro hairaklami Anudipta onsinduna aduga sir taw ayumda chatlagi kariguma nangna SB da call toba panabadi aigi yumda hana hutin ama tharau yumda so angang sing yami tin masana ga di yaroi asoba tin ama tharau asum hairam laga chatkre masina takpadi SB da call toba yaroi kariguma SB da call torobadi hu thaklaga chijagani haibasini Anudip wakhalna phumbangnare mana toriba sa karino haiba khangzilaktre sarpanch na Sandu buhatrikanda kota puthokna basin bai basina magi asa oikre somda Radha amadi Tirupati police station da laklami Tirupati na sar aigi inaw nupa do adugumba misang nate Radha na manupi angangsu luhongna ba ready oirabane mana hauji kandawna rape tawduna mi hat ka doribano Tirupati na nangna hek village sida lakpadagi nangi damakta adum akoi thabak tawduna lakli nangi phi suri nang hojik phawba aikoi sa masa khangdribaro sir amuktang di ai inawdo amuktang di kandiyo Anudupna Tirupati ai khangi nakhoi sa aphabi sakni haibase ado hojik isona phawba nangi na nawnu pa do kanba ngamlaroi maramdi sarpanch Mahendra Reddy na puduna satkre somdana chandu adu sarpanch masana ot nairami
Tirupatiga Radhaga lakpa matamdadi ina laimaising aduda pungchot chotuna leirami. Sarpanchna pakhatkano ai hauji mabu hatri. Aigi thamoida aigi ichanupibu nungsiba phauriba makhai mabu tapna tapna hatkadoribani. Tirupatina sar madi sumnadagi pamsemani. Mana asigumba crime achauba se taugadaba mande. Taubasu ngamloi. Radhana thada aikoi nangi thabak matam pumbada taurduna talali. Aikoi amotpa phirol budi sui adubu thamoidi amotpa amata yaudi asengmani. Sarpanchna Radha ai nangmu hek pokpadagi masak khangi nang khaktani. Difference oirise nangi ido imungsida olu haiba yaroi. Nangdi phai haiba ai khangi. Aduga nangna imungsida changma matamda nangi ido asengbu oirabasu mafamsidadi amotpa oirabani. Mafam asida nangi I asengbodo adugumna asengba amata tholakloroi. Radhana Sarpanch adugi makhong paiduna Chandubu kanbiyu haiduna khurumlami. Nangna pamnadi mase jailda oina thambiyu hairaklami. Sarpanchna Radhagi masam paiduna singkhatli. Tirupati sauna nakuto lokthoklo hairaklami. Sarpanchna Radhada onsinduna uredana aina nangi sampaibada ma saura ise adu yengo. Nangi nanawno pasanduna aigi isanupido kandorongani. Karon halangani. Aingonda kari phorongani. Ai mana kappa phawba taba pamde. Aigi inaktagi lapthok haningde. Adunani aina mabu aigi yumda layu yagadaba nupada luhongbirise. Adubu aigi khusimakna mabu phumjinkhre. Mabu kamdawna thadokani. Magi sarudo powder chairaga hatkadoribani. Chalo noi chalo nasagi na thok tawruso mabu thadoknabagi pambai amata leitre. Asum hairaga makhoi ani adu lagle. Asumna Radha amasung Tirupatina MLA Mantri Bodka khiba mayangi manakta sattuna Chandubu Sarpanchki makhutagi kanbinaba haijarami. Adubu upai leitre. Asumna Advocate Kumra Swamigi manakta laktuna haijari. Adubu wal lakpiyu hairami. Tirupatina yamalle hairaklami. Advocate aduna salo araiba sana loina yomlo aduga puraklo. Asum hairam laga Radhana su hoi hairam laga satkre. Somdana Anudipna Sarpanchta sar luhongbuta ngairiba nupi amasu rape tawraga halamle. Aduna Chandu ado mihat nate mabu thado phikro. Sarpanch adu sauna phone adu lange. Anudipna wakhalda sole aina piklaba pamhuran manupa ama fare. Chandu mafam aduda yamna matam chadana timing amada leirambagini. Tanja aduda criminal ado confusion chatuna nanthokibani. Ai chance amaga ngaikigani hairaklami. Masina takpadi Chanduna pam adu phaktuna leiri kanda criminal aduna sienkhraga Chanduda dasa ase tahobane haiba asini. Sarpanch adu tractor thauduna mi sifamdu tamna lagle. SI aduna namasde sarpanch sahab hairame. Sarpanchna clue kai phanglage hairaklami. Anudipta onsinduna aina tabada nang ase first rank ta lae hai. IS thadoklaga IPS lawrakpani hai. Innocent oiba nupa ama killer oihale. Nangki rank tuna kari kanaga doribano. Anudipna sar mase mistake ni. Criminal sigi plan ase asuki matik predict tawbada luri. Sarpanch na SI nupa duda khupakna tharabi. SI nupa aduna police ta khupakna thaba haiduna onsin ge torami aduda Sarpanch na nangna aigi ithakta case tawba pamnagadi aigi 10 lakhs tu hana hallu hairuklami. Nangdi sida san seliba misingsa sine hena phai makhoidi loksing ase sanna sadana phawbudi senaridana nangsu piklaba khungangsi phawba kanma ngamdre natra tin sizalaga satkre. Asumna Sarpanch na Chandubu makhoigi yumda thilakle. Sarpanch na police ki aranba paune masya aigi asoibani. Mana phamungda haugat kangkhatpa ngamdri phawba magi asangba paisa pumba aina puthokani. Asumna Radhada paisa pirami. Radhana nangi sai koida paisa pirini ne. Paisagi awatpadi leiramba yai. Adubu mihatpadi aikhoiga imungda leite hairaga paisa adu handokle. Se paisalo nangi election da masya kanarakani hairaklami. Spuritina Anudipta call tawraklami. Spuritina aigi call ga oktrisina karigino haina hanglaklami. Anudipna nangna khangiduni. UPSC hek announce tawbaga aina tofani tarise. Ai hausikti matik chadre haina khalle. Spuritina nang adumaina haridu karigino. Nang mother singdo pharidudi
nang karigi adumaina wakan sontarino. Anudipna Sandudo murder oiramdre. Yamna samba misakni. Odela da atopa nupi amasu siri. Mihat pa si yengbada lairik haite. Background karimata lingde. Tobodubu ma mi hat padadi expert ni. Doctor na haibada masya angawba miga mimana daba wakal he khanba mina pangpokpa thabak ne so hai. Mana sumaina pangtholisa magi punsida nungai taba karigumba ama soidana leramgani. Mado pana nungai trisina karino. Ispurtina adudi aikoi pullaga mado thabakdo thidok minarasi hairaklami. Anudipna kamdamna no. Ispurtina ibani luongla se hairaklami. Mihat pado luongba hek nunganbagi nupidani attack tawrise. Aikoi ani luhonglagadi mahak soidana aibu phaba lakani dana. Ado laklabadi ma hanba ngamlaroidana. Anudipna nang ngawraba Ispurti nangi imung asuki matik mangal leiba imungni. Aduga achauba manglan amasuni. Ispuritina marriage tawrase nangi duty gi damak. Anudipna nang aigi duty gi damakta risk oheningdeda. Puritina ai se haujik doctor oirabani. Anaba mayam se aina layinglibani. Makhoigi hidak phawba aina iribani. Ai matam pumbada nangi nakhapon ngani. Nangna criminal ama phawba phawa ngamdana district ama kalap kamaina nangi nakhada chalaiduna leigadoribano. Nangi sigumba phattaba paw ado ai pawatalle hairaklami. Anudip Ispurtina hari adu gyan tarakle. Maang hari ba se makhoi ani asi luhonglaga. Anudipna section na senaraga luhongbagi nunganba aduda culprit adu laklaga Ispurtibu lawba lakpra yengba haibasini. Aduga lakpa matamda Anudipna culprit asibu phana nabagi pambaini mahangna silakliba asi. Asumna Anudipna Ispurtida location share tawraklage direct Odela tamna laklo hairaklami. Asumna Anudipna murder nupa aduda singnaraga news ta masa thoraktuna lauk thoraklami. Madudi ai isamak IPS officer ni. Ai nakhoigi khungang asida 3 months ki training lakpani. Ai khungang asidagi week ama leiraga hankragani. Masigi khungang sida aina lakpa matamda punsi mari loisinkhre. Aina manga suba ado sihaningdre. Nakhoigi akibasa manghalamlaba matungda ai khungang asidagi hankrage. Aduna nakhoigi khungang asida next da luhongba ado aigi tare. Aduna hayengi nungdang ase aigi luhongbagi ahanba nungdang oiragani. Aina khanbada mihatpa nupa ado nakhoigi hek nakanda phamli haibasini. Aduga sauna lauraklami. Hey, nangna masigi lehausida poklabadi gomengi guhadagi ising thaklabadi laklo aduga nangi nathonado utlaro ai nangbu ngaiduna leiri haiduna culprit singda sinaraklami khurumjari hairaga culprit aduda mihatpa aduda singnaduna mahak khurumjari hairaga loisinkhre. Tirupati ga Radha kasu pawse yinglamani. Radhana aina khanbada mihatpa se handakti sargi luhongbase masigi matungdo aina thoraklagani. Somdana SI Laxmansu TV aduda yinglamani. Adubu Commissioner call tawraklami. Odela da tholibsa karino haiduna sauna nganglaklami. SI aduna sar Anudip sar se ngawre. Commissioner sauna het magi ponsu satte ma kadai da lekre. SI aduna sar ma akhoigi marakta leningde aduna ma temple da soidan leiramgani hairaklami. Odela gi Sri Malikarjuna Swami Temple dani. Temple duda Ispurti amasung Anudip luhongne. Village adugi mi mayamsu yauri. Aduga Tirupati su Radha su yauri. Asumna luhonglaga Radha amadi Tirupati na may okpiri. Asumna makhoi anina leigada room aduda sange tawbada thongda se ama thelami. Anudip na se do phaktuna yengi. Congratulations on your wedding tharami. Aduga maningdana 500 tharami. Mayam adu ngakna yengnarami. Anudip na ay magi confidence ya sini aina pamnibise. Mana aibasu challenge tawri. Radhana sar harauna nungaina luhongdoi sibu karinu tawri sibu haireklami. Anudipna kaimta khaluno challo. Manungda decorate tawruso haina thajilalami. Aduga Tirupati da onsinduna paisa pi se. Sina aigi kalip mayam sigi biryani sillo haireklami. Tirupati somda paisa aduna real estate ka leiduna thakli magi tinga. Makhoi IPS Anudip ki nupigi maramda wari sanari. Somdana borkaina ani adu romance tawduna lei. Somdana Radha yumgi mathaki uchi makhona tumba yaramde.
मा इसिंग थकलंबनी तंजा अदुदा मथक्तगी थांगतुना थंबा तरंग अमा केलकलमी राधा तरंग अदु खांगदुना येंगबा मतमददी सना खुदोप मंगल सूत्र अमदी नुपीसिंगना लिटपा मनुंगी फिरोलसिंग यावरमी मसादा चिंगनबा असुम हेंजिलकलमी सना लुपा मंगल सूत्र मयाम अदु फिजिदा योमसिनदुना अहेंग अदुदा थोखरी मयाम अमा तुमदुना लेबदु उई सेक तवी तिरुपति दि तुमदुना लेरमी तिरुपति ममित पांगथोरकले हौजी कराइदा चटकदोरिबनो अहिंसिदा हाइना हांगलकलमी राधाना वाशरूमदा चंगलुगे हायरगा संख्रे असुमना तौसिनदुना राधा गेलोमदा सेंथोरकले अदुगा सरपंच के युमदा लागले अदुगा खुदोप अमा पुथोलगा खुदोप से नंगिरा हाइना हांगलमी सरपंचना प्रियागिनी हाइना हायरकलमी मसे मागी एंगेजमेंट गी रिंगनी नंग मसे कदाइदगी फंगलिबनो हाइना हांगलकलमी राधाना मुन्ना मतो येंगो चेक तौबियो तादा मसे प्रियागी असेंगबा रिंगला हाइना हायरकलमी सरपंचना मसीदा करी चेक तौनिंगाय लेरिगे सना साफमगी मिंग फावबा महाकना हायरकले अदु हायरकपदगी राधा करीसु हायरमदना सेनख्रे अदुगा मूवी असिगी अहानबदा सीखिबा माधवीगी युमदा अमुक लागले नुपी अहल अमा थोललमी मदुदा माधवीगी खुदोपला हायना हांगलमी थोलकलिबा नुपी अदुना माने मसे आइगी इमौं नुपी माधवीगी खुदोपनि हायरकलमी मागी नुपा अदुसु थोरक्तुना येंगी माधवीगी खुदोपनि हायरकलमी अमुकसु राधा अदु सेनख्रे असुमना युम अमदा अमुक संगदुना सीखिबा नुपी अदुगी इमुंगदा अमुकसु मुक सना पुथोक्तुना उतली सीखिबा नुपी अदुगी सना खुदुमनि हायरकपदगी राधा अमुक चेलकले असुमना युमदा हलकपा मतमददी तुमहौरिबा नुपासिंग अदो अमता लेरमद्रे राधा कॉल तौना तौना तिरुपति थीबा हौरकलामी असुमना नोंगालकले अनुदीप सा थक्तुना लेरमी राधाना अनुदीपता कॉल तौरमी अनुदीप फोन पाइखलकते सोमदने तिरुपति अदु अनुदीपना लेबा युमदुदा लाकले चंगसिलक्तुना जियारसिंग अदो लोइना लोइसिल्ली तंजा अदुदा अनुदीपना तिरुपतिदा फी अमोटपा मयाम सुननबा हायरकलमी असुमना तिरुपति मसाना का मनुंगदा चंगदुना फी मयाम अमा योमसिनदुना थोरकले अदुगा सार फी से यामना यामनख्रे युमदो ओइना सुरुरगे हायरमलगा नंबो अमा पोदुना पुदुना साइकल अदुदा चपतुना पुख्रे राधाना कॉल तौरकलमी अनुदीपना फोन तौरप मखोल ताई हाइदुना येंगमददी मिस कॉल 93 लेरमी अनुदीप कॉल अदु पाइखली सार आई राधानी ट्रेन अमसु लाक्सिनमना यामना लांगलमी सार नंग कदाइदा लेकी हाइना हंगलकलमी अनुदीपना आई युमदा लई हायरकलमी राधाना सार मैडम ने कदाइदा लेखरगे हाइना हायरकलमी अनुदीपना रूमदा तुमदुना लेरी हायरकलमी राधाना मेमदो अमता लेब्रे येंगबियो हाइदुना कपतुना हायरकलमी अनुदीप संगसिनदुना येंगबा मतमददी स्फूर्ति लेरमद्रे राधादा ओनसिनदुना राधा स्फूर्ति लेत्रे हायरकलमी राधाना ओ खोगना कपतुना ओ गॉड मिहाल पसे कनासु ओइरमद्रे सर आइगी नुपा तिरुपति ने हायरकलमी असुमना तिरुपति साइकल अमा थौदुना चटपगी ममी असा उलकली असुमना माना स्फूर्तिगी रूमदा संगलकलगा माबु वांथहंदुना युमदुदगी पुखिबगी वीडियो अदो सिन अदुदा आइखोइदा उहल्ली राधाना सार नंगी फोर्सिंग पुदुना लबुकदा चेक तौरुरो अदुगा आइना गवर्नमेंटगी लमसिंगदा चेक तौरुरगे हायरकलमी असुमना कॉल थमनरे राधा तिरुपति कौकौदुना चेलकले अयुमदा अमुक हलकले अदुगा तिरुपतिगी फिरोलसिंग अदु हुई अदुदा मनम सुसुत नमल्ली अदुगा हुईदो थादोक्तुना हुई अदुगी मतुंग इनदुना राधा अदु चेनख्रे गुहा अमगी मनाता लाकले हुई अदुदी मफम अदुदा लेप्तुना लेख्रे राधा हाइपेट गुहा अदुदा येंगथै अदुबु कनासु उदे हुई अदुदी मफम अदुदगी हेंदोलतबी लेप्तुना लेख्रे राधा वॉइस अमा ताई हाइदुना अमुक चंगसिनदुना गुहा अदुदा स्टेयर मखादा येंगबददी तिरुपतिना स्पिरिटिबु रेप तौनबगी तौदुना लेरंबा अदु उरमी ता मतेंग पांगननबा कोइलाउ लौरमी ता अदुदा तिरुपति अदु मखादगी काखलकले राधाना असुमना पाप की थबक से नंगना तौरीसे करिगिनो हाइना हंगलकलमी अइना नंगबु चेक तौबा मतमददी थोकलिबा क्राइम मयाम असे नंगना तौबो इरमले खुंगंगसिगी पिकलिबा नुपी मयाम असिदा नंगना तौरिबसिबु करिनो हाइदुना कपलबी तिरुपतिना लाउगनो राधा चंगसिनदुना नंगना सुमाइना तौरिसे करिगिनो हाइना हंगलकलमी तिरुपतिना राधागी मसम पाइदुना मसे पुनमक्सा नंगना थोअनमनि हायरकलमी राधाना आइने करी तौखरगे हाइना हायरकलमी नंगना अइबु सिगुम्बा साहिंग चाबा सासे ओलहल्लबनी
asumna Tirupati amadi Radhagi luhongbagi ahing ado ulaklami Tirupati na ai nangna sumaina leibasa amukto udri nangi babado tha sigi mamangda leijaram labadi ibani ki luhongbasa yawba phangjarangodabani hojikti nang aigi nupi oirare masya aingondadi mangumbani Radhana nangi dream di mangphaunare aigi dream di kaire angang oiringaidagi nangdi phi suba adum satkre aina school chatle nangdi class 3 da adum tokre aina baba leitabadagi 12 tamaga tokle aigi haksang se yengo aduga nangi khutsa yengo aise pura nangi damakta kathoklabani Tirupatina maduna haise nang luhongbase pamde natra aikoi hojikti panthungsa hongba yararoi yagadrane laklo aibu sex tobiro haibagi moongda hipthakre Tirupati su hiptharakle adubu Radhadi yaningdri maramdi thabak surubagi Tirupati manam yamna cheli humang manam name sapon sizinaraga iru lujadra haina hanglaklami masina takpadi Tirupati bu Radhana ikaiba piri haibasini Tirupati madu hairaklabasu luhongbagi nungdangi ahingi nupa nupigi romance ado mahak nathaiba pamdabana adumak sex taunanaba silami Radhana amuk mabu sex taudanabagi moongda kaino nangna taurise leikaigi nupidi nachen nachalni khani haidaine moina soang e Tirupati na nangbu wife oina ubra natraga sister oina ubra yengo hairakani adu oirasu Tirupati Radhagi fajabada ngauduna sex taunanaba adumak silli adubu kari wakhal lakpanano Tirupati leithokre masina takpadi Radhana Tirupati bu pamde namdana luhongbibani aduga luhongbasina Tirupati su leiminabani masidagi Tirupati na luhongbagi ahingi nungsiba romance adu magi hek luhongba phawba phangdabadagi luhongbata ngairiba kaina singbu mahakna nonganbagi hek luhongba nonganbagi makhoigi ahingi romance ki wari lihanduna rape tawduna halibani masigi damakta mahakna nupi halibani haina Radhada wari lirakle movie asa hojiti present amuk lakle nangna haikiba wahai singduna masigi maram sing asa thoalibani Radhana aina kari akaiba wa haikrage Tirupatina luhonglaba nupa ama magi husband oina ubagi mahut monster oina ure masya nupi noina choice tawbane mana wari lirak mana Madhavi hat kibagi wari makha lirakle Madhavina luhongbagi ayuki pung 3 da ai mapanda thorakpani Madhavi amadi magi nupaga romance tawba adu mana thongnawdagi lonna yenglami Tirupati gi punsida phangkidraba romance tu ubada kalakpa horaklami madugi numitagi aina khangini ai isa se nupa ne haibase asumna Madhavi bu mana rape tawraga hatkibagi wari adu Radhada liraklami asumna Madhavi bu mahakna rape tawduna hatkibagi wari adu mayakhigatuna libi aigi ahanba luhongbagi ahing asya fail oikrabane asumna lujadaba wahi wata mayam ama haibada Radha taba ngamdaduna Tirupati da Spiritibu karisu tawdana ba haizarami Tirupati na aibu thingano satkro hairami Radhana ai chaloi police combine laktuna leirabani aina nupi sidi karimata thoktana ba singani hairaklami Tirupati na Radha bu furami yamna sauna Radha utup amana thomdatuna thamlami aduga Tirupati adu Spiritibu rape tawnana ba guha makhada amukum thakre Radhagi mamitta Spiritibu urai phuk hugattuna manakta leiba yompak adu paikhatli aduga guhatamna sangsilakle Tirupati rape tawnaba tawringai Radhana mathaktagi yompakna aim tawduna chongtharaktuna Tirupati gi mang ado kaklammi hariba Tirupati gi makoksini movie asigi hek ahanba sinda Radhana train tali da Odela gi train tali da Radhana puduna police station da lakhibasi asumna khungang asigi naungna luhongba nupi singi awaba ase koktuna movie asi su matang asida loisinkhre